Manipuri Lol Chaukat School, College Amadi University ki thak fawda subject amadi reference text pumba Manipuri Lol da phangangada bani haina mahiroi singna khongjang changsin khre. Amasung World Diabetes Day lisingani kunmanga ki thoram Manipur da su mafam khara da pangthokre. Kurumjari Pm-Istv News ta taram noksari pau sanong pizari Manipuri Lol Chaukat School College amadi University ki thak phawda subject amadi reference text pumba Manipuri Lol da phangangadabani tungi mirol gi damakta constitution gi nipan suba schedule chalaba lol asi namsinnaba muthanaba honabiganu haina ngasi porompat laiba Sacred Heart Higher Secondary School gi mahiroi singna tongan ba play card sing paiduna lambi da thoroktuna khongjang sangsin khre. Khongjang duda Manipuri Lol namsin duna thamba yaroi mahiroi sing hingat halu nipan suba schedule da chalaba Manipuri Lol si muthanana ba honabiganu School College amadi University ki thakta leiriba text amasung reference textbook sing Manipuri Lol da phanghangadabani haiba kholau kaya su mahiroi sing duna lauki. Manipuri Students Federation MSF ki Joint Secretary Wadis Akramna Manipuri Lol da mahi tamhangadabani haiba MSF na changshilakli ba khongjang gi sarka moina ngasi Sacred Heart Higher Secondary School ki mahiroi singna khongjang si changshin bani Manipur ki Governor da su May gi tang 12 da memorandum amap ki sinkre karigumba Lengakna MSF na talib demand si phanghandrabadi makhatana khongjang kaya sangshin khigani hari. Hokiba 2025 ki May tang 12 da Honorable Governor Ekebala da khoi memorandum bisan bisul laite dubu ngasi fawe thabo non thok laite karigumba athuba matam da khoi gi mari lainaba authority singna thabo non thok tab taragadi Manipuri Student Federation MSF amadi masiga khalon manana chamin dariba loop sing amadi Manipur miyam godona khoi akan khongjang changsin jagani khoi MSF na changsin jariba khongjang asibo Manipur miyam na support tobiyo donena Manipuri Lol asibo kanmada khoi puna amatona thotang lomina se haina Manipuri Student Federation MSF ki maikei degi non singjari World Diabetes Day lisingani kunmanga gi thoram Manipur su mafam khara da pangthokre. JDO Zone 1 DPO Samagra Shiksha Imphal West ni sinduna International Day of Persons with Disability gi thoram ngasi SCERT Lampel Pat ki multipurpose hall da pangthoki. Fostering Disability Inclusive Societies for Advancing Social Progress haiba team gi makhada Capacity Building Program gi saruka moina pangthokpa thoram aduda Yumnam Hemchandra Zonal Education Officer JDO Zone 1 DPO Samagra Shiksha Mini Sinam Deputy Inspector of Schools JDO Zone 1 Kumuksham Anil Kumar Deputy Inspector of Schools JDO Zone 1 Lamabam Sangita Principal Praja Higher Secondary School na maruiba miyosing oiki Differently able were bangang sing tungan school ke oja sing loina mama mapa sing shu thoram duda sarugya ki Yumnam Hemchandra Zonal Education Officer JDO Zone 1 Samagra Shikshana the friendly able were bangang singbu matam punumakta sogat pigadabani loina hanthaba mityeng yengloi haiki makoibu normal oiba angang singa manana ba honabada oja singna angamba thakta thodang lobigadabani haina phongdoki International Day of Persons with Disabilities ki thoram chinga makhada leiba All Manipur Disabled and Handicapped Persons Development Agency ki Secretary Khetri Padma gi yum da pangthokre thoram duda Classic Group of Hotel ki General Manager Salam Sasidananda All Manipur Students Guardian Organization ki Secretary S Sumati amadi Manipur College ki Physics Department ki Dr Santajit Oinamna maruiba miyosing oina sarugya ki Lisingani tara tretagi thakudingi leptana piduna lakba pension gi senfam miyoi chamaga tara dasu yenthoki toromduga mari leinena Santajit Oinamna disabled singna hanthana masana masabu khanjaroidabani disabled oiba miyoi kaya disabled oidaba singna tawbangamdaba thabak sing tawri maramaduna disabled singna pungning wakhal sonthaningai oide haiki
disabled singna karigumba kininga amta leite akoina without fear akoina iba amta yaudana akoina changjilagadi akoi gi limitation lairo ai disabled oiramina ai disidagi na tawba yadi haiba adugumba thabak amata adugumba duna tungda thammamaga akoina tawba yaba thabak खुदिमक सक्सेस ओइनी हाइना खलगा चंगसेलगा किबमता यावदना चंगसेलगा खुदिमक ची माइ पाकवा लबीदा अखोय खुदिमक ओइबा ngangबनी हाइबसी जुमाना फजना थंबिरम वाफमसी अदुना सुमाइना डिसेबल सिंगना तौरपा अदुना मदुंग दाबा थबकतसु अखोयना करिनो गवर्नमेंट की करी नत्रगसु अखोय की पर्सनल दिगी अमदगी करिगुम ngambo रगसु मतंग चाना दुम हाइबिरागा आई मतंग चाना दुम मयांगी दुम सेवा तौबा ओइजगे International Day of Persons with Disabilities lisingani kunmanga amadi laikhidraba advocate laisangthem Rosemani gi taruk suba chahi gi ningsing thoram ga mari lenana Babina Hospital gi auditorium da lemna EP bagi thoram ama pangthokre Handicap Foundation Manipur na Babina Hospital khabai shoi amadi advocate laisangthem Rosemani Memorial Trust na sinduna pangthokpa lemna EP ba duda Person with Disabilities PWD gi mioi ahum yauna punna mioi kun henbana EP ki Panbayabadi, PWD ki mioi homadu ki marakta kurai sajur laikai digi ningthina ubagi pangal watlaba El Surbalana yankai nipan rak shuboina EP ki thoramduga mari lenana Sports Association for Visually Impaired ki Secretary Kunrakpam Premjatna lamdam sida irang shin maram waraga amadi PWD singi marakta shu e gi award pale rekpadigi organization sing asina pullaga ngasigi EP bagi thoram si pangthokpani haiki Tuan-tuan ba organization single loina ngasi ekoina lisang china ekoi chai ki calendar oina ekoi pangthok chirpa ekoi International Day of Persons with Disability gi ekoi blood donation camp ekoi chai goding pangthok chari modugi sar oma oina handak chahi 2025 ki oina afam chita babna blood center sida ekoi pangthok chabani hariba ekoina pangthok chabagi maram se Manipur da lairiba e gi award pasisu menkhatpa aduga ngasidi ekoi gi tuan-tuan ba igi kapaga punsi hingliba mioi singchu ngasidi khogi PWD possibly disability gi category des chalak pagalona na bakhogi damuk tu koi de ke tong boina asum laba blood donation ke masi akon lisang china pangthok chepani adu makhata na su koi pangthok chekini haiba batni thamjari Security Force na tongan ba mafam dagi lal holup ki mioi khara fagat le hairi RPF PLA ki kadarama kaksang district ki manung chanba wabagai kairak asobadagi hojikna waikong kangsham laikai de leiba mioi ama fare hairi mangondagi mobile phone ama phagat le hairi amoram the security force na KCP PWZ gi active cadre ni haiba mioi masu langthabal kunja makha laikai dagi fare hairi mangondagi mobile phone ama phagat le hairi atopa security force ki kangbu mana koireng na lusingba sagolban tera lokrakpum laikai dagi mioi amasu fare hairi mangondagi shu mobile phone ama phagat le hairi Amoram the Masing Yamlaba Security Force na Senapati District ki manung chanba Senapati Police Station na konba Sorbung Hill Range da tharamba Poppy Pambu Singh Pakshana yanthat kre apun balam ekar marida Poppy Pambu Singh adu tharambani hairi Kuntra Mari Suba Battalion CRPF na Civic Action Program gi manung channa 34 Battalion CRPF Wangoi Police Station da tungan ba mafam sing da leiba IDP sing da masagi shanthok lena na polam kaya yanthokre Polam yanthokpagi thoramda Kuntramari Suba Battalion CRPF ki Commandant Farakwad Karmuzai Mayang Imphal PS ki SDPO Tayanjam Clinton Wangoi amasung Mayang Imphal ki Municipality Council ki Councillor Singh amadi CRPF ki atay makok thongba Officer Singh su sargya ki Samuro Government High School Thambalima High School Iram Sifai amasung Prabhabati College Mayang Imphal da hangba relief camp sing da leiba IDP sing da computer set sewing machine amasung Yumzau Lerembi Bitra Samusang Urokhong Iram Sifai Wangoi amadi Mayang Imphal da leiba self help group kharada su wooden weaving machine amadi spinning machine sing su yanthoki Paugi Marksada break matang lominasi
मतम की नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक फहनबा ngamlaba Capidon cup syrup 100% herbal product ni lok khubud natana nak mahi sialaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ini maki gano Ada betamo Sige yung se next time tina check sin na laksilo ka tam ko banine Dada nang se juhar habaga am takidarbo Asum na mayam na machalbo ngap san lugum masige yung masibu aso yung an ko kada batagi next time tina ngap seli next time ti juhar habati ngap ko na ba same bani zarmal technology si na bana concrete ka tok na tina ba matamda kapam ng amuk ti na angle adli #TMT strength is in the way honglagli ba punsigi lambi sida arai ba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break tungda muhana taram noksari makha tarakba pau pizari Lions and Leo Club of Oinam apun ba maira pai bi loop Public Hall Management Committee Oinam amadi Madeline Foundation ga punna khusam naduna nomagi oiba lemna ya amadi mitlayeng bagi thormama usakhang da bi Oinam Community Hall da ngasi pangthokre thormadu da Madeline Foundation gi maike digi lakpa specialist Dr. Singna Oinam kulgi mitna ba masung mioi chamaga subna ani amasung ya naba mioi humputra ni thoida lemna layeng baga loinana mathauta ba hidak langthak sing su lemna piki mit nungaita ba mioi singda ahongba mamalda anok sing su phanghanki thoramduda Lions Club of Oinam gi charter president Irengbam Zukeshor Lions Club Oinam gi president Dr. Thingbaijam Shwaran Kumar club administrator Warepam Rajeshwar treasurer Soren Shangbam Chitranjan thoramdu saruk yakhi Dr. Thingbaijam Shwaran Kumar na Lions Club of Oinam na Oinam kulgi miyamgi awana kuknanaba thabakaya paikhatpagi saruka moina ngasigi thoramasi pangthokpani loinana mathang chahi lisingani kuni thoigi horpadasu mafam asimaktada mega health camp ama pangthokani haiki All India Football Federation asinduna senapati da sathari under 18 Elite League 2025-26 ki ngarang sanakiba Karbi Anglong Football Club amadi Football for Saints Football Club ki match ta goal amamam sanaduna draw satkre hari Object loisilakpada maru oiba paw amuka hana pizari Manipuri lol saukhatnaba school college amadi university gi thak fawba subject amadi reference text pumba Manipuri lol da phangangadabani haina mahiroi singna khongjang sangsankhre amasung World Disabled Day lisingani kunmanga gi thoram Manipur da su mafam khara da pangthokre Masigal oinana hauju fawbagi oinadi ISTV news matang sida tension jari mireng tabiri ba punamakku muka hana kurumjari